Kurbzari. Ming Tabu Singutaram Uxari, Mapung Pausing. September Kumathoi Fawi Manunda Assembly Gimi Pama Pantotuna Lamdam Asigi Yellow Mi Kananaba Bill passed down about JC ILPS and David Tauri. Segarota leba JC ILPS ki officer Pangtopa Pawmi from Amada Convener BK Morang Chana. Ngasidagi numit taret ni manungda assembly mi from Pamlagani Haibagi Akakaba numit Aba Miam the Lautokadabani. Handak Pangtokiba assembly mi from Na Manipur Miamgi Yellow Mi Kananaba Yobo Lumna Lodabagi Mawong Ama Ukiba Asi Labak Tibani. Miamna Yagadaba Ayat upon Laydaba Bill Amaputona Honabada. Matam Yamna Sang Loduna Taido President Tauduna Labi Yaroi. Hayeng Maktagi Hauraga Ayat upon Lady Basing Amadi stakeholders in Koduna Lushinana Honagadabani. JCRPS na draft bill ama theng na pisilakpadagi nainabagi matam fangdabani haiba wafam yaba ngamloi aikhoigi mangda taduna leriba asi athuba matamda miyamna yaba bill ama pass tawduna yalomi miyamgi tungi punsi kanminarasi haiki anda pangthokiba assembly mifam asina yalomi kannaba manipur miyamgi ihobu yamna lumna lobagi mahutta tayang taswai lorokpasi laibak thibani Sainadagi Mahuta Yamna serious in Lobiduna Assembly adjourned till further notice Haina Hibiram Nagadi JCLPS na Taram Olong Gadavani. Howdikti Masi on a Tainavada Manipur Gamena packet from Topamato Matam Chana Nintina packet from Amdraga Nimini Kakta Koi Pongadava Assembly Mipamda Putopungam Laro Havasi JCLPS Nadi Yamna Mun Kangi Assembly Mipam Pamlagani Hibigi Akak Navan Numit Manipur government na Miamda Loktok Kadavani. Government Miamda Loktok Matamda Assembly Mipamadusu September Kumathoi Paugi Manunda Oyan Binabasu JCLPS ki Makedagi Apil Tokjari. Ngasi Hayengdagi Horaga Atubu Matamda Ayat Apan Piribasing Hill Area Committee Amadi stakeholders sing Kauduna Tunayang Tabak Packet Kadavani. September tang kumatoi paugi manungda assembly mipam kogduna bill pass tawgadawani haiba wapam masi JCLPS ki makedagi amkan apil tawri hauji ekoi gi ba chathagadaba changgeliba khongjang gi matang gi thamjaning wapam di student wing amadi women wing na numit khudingi oina lepal leitana khongjang amma natraga amadi koi yamna democratic oy mongda adum lepal leitana koi sanction ki gini haiba wapam si thamjari Paumising unabadu da student wing convener Lakshmana Makata Bakongjang Leptana Changshilagani have a wapam Fundoki. Akoi Laya Asida, Akona Mahunana, Wapam Krat, Koi Nising Rabda, JCLPS student wing na Kali Manipura, Akoi JC, Akoi Alpi Sanatri Pauda, Mahiro Kagaloena, Hanbelay than a Kongjang Changshigini, Masibu Akoi Sakti Shinakana Namtagani have a Kala Tadopigadam. Manipur ki Assembly Humfumaki draft electoral roll ngasi Marilenaba electoral registration officer singna form kre. All Secretariat Conference holder pangthokiba pawin mifam amada Chief Electoral Officer Manipur Vivek Kumar Devangana ngasi fongliba draft electoral roll asi aranba natraga yaningdaba phongdopagi matam October 3 fawba pigani November 3 da asoiba aranba sing loishinlaga tang 13 da nongna semdokani Aroiba electoral roll January anida fongani Manipuri oina mikok thibada nupa lising amada nupi chamapanga marifu taret ke ratio oirabasu hojik fongliba electoral roll asidadi lising ama subna kuntra manga gi changda leri chahi kuntra suraba nupi lak ama lising nifugani thoirom yum pandabagi record leibana yum palaba nupi singna ming ani chanbagi masing leiramgani haina jingnari Anova census ta chahi taranipan suraba miyoi lising humbudraga nithoi rom leirabasu nauna mingchal lakpa mising dadi lising taramathoi rom khaktani ming ani panba mingchal hodaba khudimak thidoklaga ajumba electoral roll ohenanaba miyamna mateng pangbiu haba wapam phongdoki. After obtaining all the claims and objection by 7th of October, we are giving time up to 4th of November 2016 to our electoral registration officers to dispose of the claims and objections. Thereafter, for updating database, merging of photographs, we are given them timeline of another week. By 11th of November, they will have to complete this exercise. And final publication of electoral roll will take place on 2nd January 2017. During this 2-day visit, they are going to have separate meeting with Chief Electoral Officer and State Nodal Police Officer, followed by meeting with all the political parties. Thereafter, they will be
interacting with all the district election officers, EROs and SP, Superintendent of Police also. They'll discuss district election management plan, security plan, communication plan, district level action plan for the sweep and the progress of NERP, whatever have been the findings, they'll make all the assessment. The main purpose of the visit of Election Commission is to assess our preparedness for the forthcoming 11th Legislative Assembly election for Manipur Assembly. Thobal District ke Kendra Tarage draft electoral roll su Marilenaba ERO Singi Office of Concrete photo electoral roll asigi copy sing ERO Office Lilong Thobal amasung kaktingdagi miyamna lawba yagani yeningba natraga claim tawningba singna Marilenaba ERO natraga AERO gi office ta laktuna October 3 fawbi manungda district Thobal T Ranjit ke cherol amana khangalakle Imphal East District ki oina draft photo electoral roll ngasi Imphal East ki Deputy Commissioner N Joina mahake office chamber da release tawkre ngasi fongliba electoral roll asigi manungda lothokadaba amadi hapchingadaba leirabadi gram sabha amadi local body singi mifamda semdok sadokpagi khudong chaba leigani website ta chapsaba details su fangani website ki khutangda su semdok sadokpa tawbagi khudong chaba su fangani September ki tang taramathoy amasung kumanga da boot level agents singi oiba political parties singi mihut yauna special campaign amasu pangthokani mekhala sida sizinagadaba EVM gi machine su September tang taramari da CCTV camera panduna company gi miyoi sing yaroga check tawbagi thabaksu chathagani district asigi oina nauna polling station nipan hapchinuna punna polling station Jamriga Kuntra oiragani masida Kundra Pamda polling station mari hengang da ahum amadi ya school da amani kanagumba singna ngasi fongliba draft asi lagliba October gi tang tare paw manungda semdokpa yabagi ayaba legani haiki More town da swine fever ni haiba laina ama sandoropatagi o kaya paktangna sire o loiduna hingnabagi lambi oiriba myoi kaya na phongdoropada mafam marang khangdana o mathang sizilakpaga loinana o kaya amasu naduna leiri laina asigi layong asi ahanbada machinjak chaw yadaba amadi masala heu tawduna nikpa makhong hamlaba matungda chatpa ngamlaktabadagi sibani hidak kaplabasu okta sandoroliba laina asi hauzumakidi kanba ngamdri haina phongdoroli Amaromda Moreda Ladiba veterinary officer Maroeba Hidak Late Hari Ariba Karana Oxing asi Kanana Tabak Jatari Marilenabo official Amana Pondrokoda Okta Sandor Libalena asi swine fever oigani Laina asitaking Altonaba vaccine Moreda Late Mafamasida Ladiba vaccine store Tonanaba refrigerator Asisu Yakidaba Jahi Marirom Suri Hari Malagasida Veterinary Department ki Director Dr. N. Rajendrana ISTV News ta khanglapagi matung ina hayang ayuk veterinary Dr. Singhi akanabat team ama moregi damak Imphal thadolagani Dr. Singhi team asina moreda okta nai haiba laina asi karino haiba khangdoknanaba yamna kupna hakthengnana yengshinbaga loinana makhata na sandoraktanaba hidak lakthak kapa pijabat tawgani hauzima moreda okshingda Nai haiba laina asi karino haiba checkshin na yengdriba amadi test tawdribana karamba laina no haiba khangmangamdri official over report department ta phangdri adumapu tangai fadaba checkshin thaurang kaya lokrakani haina director Dr. Rajendrana phongdorakli Tongan ba project kaya paikhatuna miyamda apaba ising marangkai na panganana bahonari haina Deputy Chief Minister ka khangamna Langol Tarungkhulda public hydrant ama miyamda kusana bagi tharumda phongdokre Taramadda PSD Minister P. Mangawai Fay Amadi MPCC ki Secretary Jotin Welcome Susurya ke Taramadda Mari Lenana PSD Minister Mangawai Fay na Imphal area ra ising marangkai na pidana bathabak kaya paikale thabak singasina mapungpa na mai paklabadi Imphal manungda ising awaba leiraroi Hana tingliba pipe sing asi mantharakpa amadi miyoi kaya na mafam kaya da hutoktuna ising lawna na bahonaba asina department na yohanningliba pandamadu iyawna thabak paikapangamde ariba pipe sing sindoknaba thabak paikali haike Deputy Chief Minister ga kangamna makataraduna Thobal project paikatuna irrigation amasung miyamgi thaknaba ising wathandana bahonari kanagumba kharana jinggi lamda chakwa thorangi thabak tawde harabasu sarkar asina Jengi district singda chakwa thorangi thabakti leptana paikali haike Honorable Minister ki miyeng yam sanu uba mana sisi tungda la ani dalai mase la manga hengalak piyaba city sig expansion no na bhano kana to adan
masigi city silu nanba aduga smart city adi mimana mangam badu city do ohen se haiba tarabadi ising se kwai maru oi singa MSU na ngarang faga kiba Coca-Cola amasung Sprite sing asi MSU headquarter da mai thadana mangan kre union gi general secretary Manjit na sarkar gi mari lena ba department na miyam da namthak tawduna yoliba poche sing thidokuna ain gu eva cherak piu hirama sida January ba dealer sing na September 15 pau manung da MSU da lakadabani haike neso gi general secretary Prakash na asigumba poyam tawduna miyoibagi hakchang sokningai oiba thabak thawong kaya chatharari ba asi ekoi khudimona jackson bingai oi haike Bikramasi hit thogo thogi banu mitagi ngasi baba phone switch off lerga ma thiba khangdar mana masina ma marale fg am chawna tai aduna marale am dabata gadi ma la ganda ma sida khoi wari sanarang madabni adubu mana marale fg tai aduna ne so side thamning ba poti kaisu temper tawdrasu yaba ponama temper tawraganda north east ta asingumba pon mayam thajalakbasa north east ta leiba praja mayam khunai si bangba yen khalaga micham praja singsi asingumba expire oiraba harmful oiraba potsi thajalaga tamna tamna khoi khunai si muthanaba honarabra haibsima yam chauna akhoina jingadaba ngamde Department of Health Services na loba thabaki interview da disabled sing awang ba mathol kakat na ba pambai sinbidi haibagi wakat lakli ngasi singsamai jinga mathakta leba relief center for the welfare of differently able persons ki office staff masagi jai kuntra surabi wheelchair gi matengna chatpa chakpram lokeshwari na paumi sinda phongdo ki beda ngasi medical directorate ki office complex ta multitasking gi interview yauna bachalui interview adu mari suba mathol da pangthokpani ramp amata thamdaba office aduda interview yaunaba mahaki pambai lekhide mark interview yaudana halakhi maki apopi sorojini na medical directorate na disabled singi kota khakle harbasu interview yauba yanaba pambai sinbi daba asi achumba thawong nate haike mai dam chapo towe ba adu mai kitang piran banda akoi gi man pusda de adu gum basi laiti ba minung siya ba se machi lam laiti moi da minung si laiti adu na ai su kitang wara wi ngasi de ai di ka sagai lang jalang gi tawbani adu maksu ai taw roi ne khalaga ichaje apa na thema brak pane ana koi Manipur se di cha ko pasuwa gi ni gyan ta ba si yang wat ni ana masai gi lai ba ge ba asoi ba sing di makha da sing bi yo ba stiang ka tang thang pa de ko suwa de ba adu na ta ba kano floor kano suda thang ga bi re adu di ka mai no mo si ka do no ba adugi saje sanji government sarkar sinu lagi dabra singda moina khali jis da form thagi ba ipa sa du khakara ba moin pam ji moina form thagi ba athoi ba angang sing jis lagi form lupa chani chani lo bu do adu ra ba moin pam ji adugi moi ki damak ta di moi kari ki interest lai bidri no ba kitang moi jawam thoi na chai na nang kitang chai na ma dai le yu akoi si thang na ba chinjara ke adu kitang hado milai yam sita bagi kan odal lai ba moi na khali si moi chu mi ne chak chari bani picheli bani mai ma sing tami bani loi na ma apa bata khangi bani adu moi khande ba marak sida Department of Health Services ke Director Dr. Oibum Chana ISTV News ta phongdro pagi matung ina mahanangasi office da lakpo matamda chapram lokeshwari khengnaki mapu wheelchair da famna mayamna thangat ke habada mahakna gyaning dabadagi mark interview yaudana hanki adubu hayeng oirabasu hangchit oirabasu September 8 fawbi manungda numit amada hekta mahakna interview asi yaubu yagani ground floor ge board room da disabled singi damak akhanana sillaga examiner ahum thamlaga interview launana ba department na sem saduna lei haina director Dr. Oibum Chana phongdroli masiga mari lenana director na notification amasu thokre Taramathai Suba Manipur Legislative Assembly gi Mikal Nakshilapaga loinana Mikal asigi umkhanaba amadi katna chainabagi thodok thokpa haurakle Wangkem Kendra gi manung chanba Thawbal Hauka maning lekaida vote ki chak chanabani chanabannate haiba wahaudagi maikei anigi marakta chawna umkhanakre Thawdo asi Hauka maning lekaida leiba ten subam momon koba mioi amagi yumda thokibani miyamna chak sage tawringaida maikei amaromdagi lakpa yamlaba mioi kyana chak sapamadu thugairambani
चाक सिलिबा इमुंगी पोचे कयासु चेखाइरम बगलोइना मियोय खरसु फुरम ले हाइरी नुपी अमना चाकलेन अदु वोट की चाक चाना बनते लेकाई नुपी निफुगा निथोई की अपुनबा कांगबु अमना वार्ड नंबर 12 दा ड्रेन चनबगी बिल लोकल एमएलए ना अथुबा मतमदा काइबिरगनी हाइरपदगी हरावबो फोंदोपो इना चाकलेन अदु सिनबनी युमनाम नबचंद्र की मियोई सिंगना लाना लौदुना वोट की चाकनी हाइना मियाम तिनबा अदुबु थुगाइरमबनी थवोंग असि यानिंगदे हाइके तौदो अदुगा मरी लेना ngasi nungtil local MLA yauna wangkhem kendra gi tongan tongan ba mafam dagi lakpa mioi kaya yauna haibi makhong lampakta thaudo adubu yaning da phongdokpa mifam amasu pangthoki mifam adu pangtolingai da yamlaba miyam ama amuk thomjilaktuna mifam pangthokpa yaroi vote ki chak chana ba yaroi haina mifam adu thugai ki nakal ani gi marakta chauna mukna ba thoropadagi thauba police ki ahem force tangshilakuna yachang lakpada lakshin ki thaudo adu da ka hena aso pandi yaukide अमरोमदा हाना यूसीएम की प्रेसिडेंट ओरंबा युमनाम नबचंद्रना ISTV न्यूज दा फोंदोरपगी मतुंग इना वोट नक्शिलकवदा एमएलए के मेघचंद्रना सेल पिदुना मियोय खर खक्ता चाक सिलनबनी मफम अदुदा वोट की चाक तौबा यारोय हायना लेकागी मियामना थिंगबदगी मकाताना मीटिंग अमा तौननबा खुदक्ता सिंजिलकपनी मियामना मफम अदुदा मीटिंग तौबा यारोय हायदुना अथिंगबा पीबदगी मीटिंग पांगथोपा ngamdana एमएलए बु सिक्योरिटी ना चेक्सिना ngak सेलगा मफम अदुदगी चखिबनी असुमना वोट मतमददा सेल थादरगा मीबु लेगनी हायबा थवोंगी मायोक्ता मियामना लेपली हायना नबचंद्रना मकाताना फोंदरके हंदक चथगिबा असेंबली मिफमदा येलोमी कननबा नौना सेंबा बिल पुथोखिदबगी मायोक्ता JCIL PS की स्टूडेंट्स विंग ना यानिंगदबा फोंदोपगा लोइनना नौना मिफम पांगथोक्तुना मियामना याबा बिल पास तौगदबनी हायना असेंबली कॉम्प्लेक्स तमना खोंजंग चंगसिननबा हौख्रे पुलिस ना खोंजंग चंगसिलिबसिंग मतम चाना कंट्रोल तौकी अमरोमदा हंदक असेंबली मिफमदा येलोमी कन्ननबनी हाइदुना बिल पास तौरमलबदी चिंगतम असि मतम पुंबगी ओइना लापथोकनरमगनी हाइना इपाकी चेयरमैन सापमचा जादुमनीना ngasi लुब असिगी अनिशिबा मपोक कुमन थौरमदा फोंदोखरे कसांपाता लेबा इपाकी ऑफिस दा पांगथोकिबा थौरम अदुदा लुब के वाइस प्रेसिडेंट पाउकुम हाउके हाउ रिसर्च गिल कंगै पाकी कन्वेनर सु ओइरिबा इपाकी वाइस प्रेसिडेंट जिमिक जोना तांको सुसर याके पाउकुम हाउकिमना नागालैंड अमसुंग मिजोराम दा चटनरिबा इनर लाइन परमिट सिस्टम असिमक मणिपुर दा चटनहनबा यारोइदबगी मरम करी लेबनो हाइबसे सरकारना मियाम दा खंगनफम थोई हाइके वाइस प्रेसिडेंट जिमिक जोना तांकुलना मैते सिंगना येलोमीनी हाइना लाउजरबसु हाउ नत्रगा ट्राइबल नि हाइना मसक ताकचबददी हंगोइबा फावबा सिलाइबक थीबनी मणिपुर दा लेरिबा येलोमी खुदिमक हाउ ngakतनी हाइबसी मिते सिंगना याफम थोई थोरुप खुदिमक ताना तिनबा याबा अपुनबगी वारेप लौबा ngamgadaba mating leba loop ama semba mathau tai haike जादुमनी ना मखा तारदुना नागालैंड अमसुंग मिजोराम दा चनरिबा एक मणिपुर दा सु चना हननबा तान बा इहेउ अमा अनौबा बिल सेम्बरोम दा माय ऑनसन खिबदगी हेना लुबा फिबम दा यौरले चुराचामपुर की वाथोक लोशिंदना बिल अमा अमुक पास तौरबदी अमुक हेना खुदुंग थिबा लाकनी येलोमी कननबा होनबदा अपुनबगी सक्तम कायगदबा ओइरबदी इपाकना याबा ngamloi येलोमी सु कनबा अपुनबगी सक्तम सु ngaknaba khongjang ama mathau tai haike मणिपुर सिंगनी तमी खुदिमंगना याबा पोती अखोई बाई चेयरमैन पॉकम हाइकुम ने स्वाबिरमने बेंगलस्टन फंडिया रेगुलेशन 1873 नागालैंड मिजोराम सो अरुणाचल प्रदेश सली से नागार सुयाय मरम दि यूएनसीआई जना हद बिल की मायोक तक कन्न तौरिबसिना माखोई स्टेट असेंबली दा मणिपुर दा इनर लाइन पब्लिक सिस्टम चनांगदबनी हाइदन असेंबली दा वारि लोवे मुजेने असेंबली दा मधु वाइब 2011 ते लोगो वाइबनी करम वाइब नो है नागालैंड दा मिजोराम दा अरुणाचल प्रदेश सनी बदो मधु मणिपुर सनगदबनी वाइब ने कुकी सिंह अपुनबो वाइब कुकी इनपीना मणिपुर दा बेंगलस्टन फंडिया रेगुलेशन 1873 सनगदबनी है ना इंडिया की प्रेसिडेंट दा इंडिया की प्राइम मिनिस्टर थाबा कॉपी नहीं रिंगसी बात कई वो बिल तो यारगना अखोई लेरिबा चिंगनी तमी खुदिमक यानबा ताई ट्राइबल हाउ खुदिमक यानबा ताई अरुगा अखोई येलोमी कनबा ताई
Manipur Hill Journalist Union gi kuntraganitoi suba Foundation Day Tharom DRDA Conference Hall Senapati da pangthokre. Tharom da ADC Senapati gi Chairman ML Makshan IPR gi Director Megachandra Kongbam PRO Defense Ajay Kumar Sharma Union gi President Sothing Simre Susaryaki Tharom gi sarogama oina DRDA Complex ki akoibada u chara kayamarum su thake Chairman ML Makshana Manipur da leminari ba forum kudimwak amana amagi mateng pangnadravadi tangdu leitaba kumang chokshin ba state ama oibangam loi haike IPR gi director Megachandra Kongbam na tongan ba dialect sing da phong liba pauche sing na chingi mafam sing da nomagi thok liba I pau sing pibagi matakta miyambu lokshingi mangal amasu piri Government of India na su dialect da phong liba pauche sing DVP da jalhanana ba akhanaba puning changli Manipur gi chingi area da journalism gi thak hengat hanbaga loinana awareness ama lehenana ba IPR na ahanba oina nimit taret ni gi news reporting gi basic course ama Senapati amasung Ukrul district headquarter da September tha asida pangtholagani amarom da state na paithalak liba thabak thorom singi matang da miyam da yehonana ba nimit humni gi oiba IPR festival chingi district khudimak amasung Tampaki district animakta pangthokani haike certain canons of journalism which journalists is supposed to observe are sincerity, truthfulness, equity, impartiality, and fair play and decency. As long as we maintain and preserve the ethics of journalism, our media products, which may be praised or disrupted media, will be of fact, meaning and credibility of the consumers. Imphal Police Commando Taruk Shuba Assam Rifles amasung Kumatoi Suba Para Regiment ki apunba kangbu amana andro kaitel lagi KNFN gi cadre ama fare Police Department ki PRO gi cherol amana pagalaba myo asigi maming Lengjangul Tuboy Chahi kun apopa lekhidraba Paukho Jang Tuboy Morbungi ikfam khuldagini hairi Lamdamasida mi gi masing hengalapagi matung ina tongan ba gari gi masing lepa leitana hengalagdi gari gi masing hengalagdi ba asiga Imphal city manungda gari park tofam mari leinaba singna semli ba asiga chana dabana mioi kaya na gari park tofam leitabagi awaba kudungcha daba kaya mayuknadi masa gi gari khatana tana Imphal city manungda auto rickshaw yauna tongan ba passenger service toriba gari gi masing su hainingai leitana hengalagli Transport Department amasung Traffic Police na miyam gi gari park tonaba mafam semlabasu hengalaliba gari gi masinga chana dabana khudong chadabadi adumak mayuknari gari park tofam leitabadagi park toba yade haiba mafam da pawba tangai padana gari khamjinba kaya yauri amaromda Traffic Police na matam gi oina miyam gi yafanaba laukalakpa thabak ni haiduna mafam chadana gari khamjin lambani haiba gari kaya Nungshit Thadokpa amadi solon sinduna TR kapagi thabak pawba chathari Masina Traffic Police amadi gari mapusingi marakta nungaina daba thodok macha pawba thorokpa yaure amaromda hengalaliba gari gi masing yenglaga mari lenaba authority na miyam gi kudong chaga daba mongda mafam chana gari park tofam thamaningbagi apamba maikai kayadagi thamnarakli Lamyan ba Irabot Ningsing Thoram Observation Committee na sinduna tongan ba mafam singda Lamyan ba Irabot ki Ningsing Kumon pangthokadori PPCM gi office ta pangthopa pawgi mifam amada committee gi convener L Dono Meiteina laliba tang kumatoida kaibi manak chingda tang kuntarukta hairok patu amsung tang kuntrada Art Culture Hall da thoram pangthokani pawgi mifam aduda PPCM gi convener Dr. Y Manikuman Irabot Foundation gi mihut nishikanta susaruk yaki Joint Students Coordination Committee gi nauna thau punanaba nongthombam Bobin bu Media Coordinator amadi Kaisham Romeo bu Treasurer oina khankre Committee asigi hana chanaramba letterhead Rishibu amadi Sil Chanararoi anoba letterhead ngasidagi chanaba haure hairi Pawgi marathana temba break amata Miyam ki nuairaba pausel mathang da domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudongchaba tham Please contact 0999055302 or 0982181943. Look at these hospitality services. Assurance redefined. Oza Pain Relief Ointment
ख्वांग नाबा कोक चिकपा तांग चिकपा फू नाबा सिंबदा सिनबा यारबा लिपसा ग्रुपना पुथोक सबा औजा मसी अवांग नोपोकी अहानबा TMT bars industry ने इंडस्ट्री असी 1993 की दिसंबर थादा लिंखचखिबनी साइजी TMT bars असी जर्मन टेक्नोलॉजी न साजबनी साइजी TMT bars असी अवांग नोपोकी इसिंग नुसितका यामना चानै अखोइना युम साजबदा TMT bars असी सिजनजै साइजी TMT bars सेंगत सागतपा खुदिंगमक अखोइगी मरुपने हक्चांगी लेबर सोलकपदगी पुचु सिंगतबा हक्चांग चोक्थरबा तुंबा चाबा यारक्तबा खोंग हांगा नुंगायक्तबा सिंगिदबक अमत्ता नायरबा उपायदि जॉलिब सैर अमसुंग जॉलिब कैप्सूल बु चंगने सिनबियो लेंसिन बिरो शर्मा ऑप्टिकल्स बीटी रोड इम्फालना स्पेशल ऑफर पिजबगा लोइनना हौदोकचरे लेंस खक्तमक लेगदबा स्कीम मसी पांबिबसिंगना इसागी मिटका चानब फाइबर लेंस अमा लेबिगदबनी अदुगा अदोमगी अपांब फ्रेम अमा फ्री द पिजगनी खुदोंग चाबसी लौबियु नसिमक लेंसिन बिरो शर्मा ऑप्टिकल्स अपोजिट जॉनसन स्कूल बीटी रोड इम्फाल ब्रेक में तुंदा तरम ओक्सरी रिम्स की डॉक्टर सिंगना मतम चाना यंगबिदबदगी लेखिदबनी हाईवे थोकजोम ओंबी केरोदा मिशिगी मतंगदा सेमखिबा JAC ना जेनबा डॉक्टर सिंग मतिक चाबा एक्शन लखत्रबदी खोंजंग मखा चथरगनी हाइरी मणिपुर प्रेस क्लब ता पांथोकिबा पावन मिफम अमदा JAC के कन्वेनर रमानंदना रिम्स की अथॉरिटी ना ओलै पालै तौदना पिथोक्तना लेरिबा इंक्वायरी रिपोर्ट RTI की खुतांगदगी फंगबा ngamle रिपोर्ट अदुदा चेनरे हाइरिबा डॉक्टर सिंगी मथक्ता एक्शन लौबियु थासगी कुंट्रा पाव मनुंगदा चप चाब थबक लखत्रबदी मथंगी नोंगानबदगी सिविल सोसाइटी ऑर्गेनाइजेशन सिंगा खुसमनदुना खोंजंग चंगसिलगनी हाइके RTI थाजदुना कोई कुते योरे उसी क्वेरी रिपोर्ट योरा अबनिना उसी हाइरिबा क्वेरी रिपोर्ट असिदा सेनरे हाइरिबा डॉक्टर ट्रिनिटी यावरगा डॉक्टर एन योहेन डॉक्टर केजिना हाइरिबा मखोय अहुम जिकी मथक्सिदा रिम्स की अथॉरिटीना करम एक्शन लौगदगी हाबदो कोई मीडिया की तुंगा लाफोगनिगी लोनना हाइरिबा सेप्टेम्बर की तारीख 30 फाउगी मनुंगा कोई मसी मीडिया की थोंग लाथोपीदुना मखोय लौगदब एक्शन सिंगसी मैम वांग लाथोपियो तरिगुम लाथोपतो दब तारगदी कोई जेसिना हान तोबुगुमना कोई सिविल सोसाइटी ऑर्गेनाइजेशन क्या अदगी मागी लुपसिंग क्या क्लब ऑर्गेनाइजेशन में आम कुसमनरगा कोई मखा ताबा से कोई चिंचिंची रिम्स इंटीग्रेटेड OST सेंटर की मखादा मेथाडोन मेंटेनेंस ट्रीटमेंट MMT ngasi नेशनल एड्स कंट्रोल ऑर्गेनाइजेशन के डायरेक्टर जनरल NS कांगना हांगदोखरे जुबली हॉल दा हांगदोखिबा थोरम अदुदा रिम्स के डायरेक्टर CS अरुण MDDTC एम्स की डॉक्टर रविंद्र राव रिम्स की साइकियाट्री की हेड डॉक्टर हेरामनी सुसरुक याके डायरेक्टर जनरल ना ngasi हांगदोलिबा MMT asina drug sizinabasing laying with the kumang choksinba ngambata natana anaba amadi Dr. Singa lainaba maridasu hengat halagani haike. Did mention, but I am personally aware that some of the best practices that were adopted by the Manipuri AIDS Control Society many years ago have found place in the National AIDS Control Program. So I think it's entirely appropriate that we've chosen Imphal to be the launch pad for this. Ultimately, what would become a national program? Yellow me kananaba bill puthoropada yaning the bakaya lairabasu tumina leitopogi mahuta apamba mod adu fongdoktuna punna tanaminabana apabu oigani haina Global Peace Foundation gi President T.S. Dhanvirna fongdokre Kwakaitel haino khonem bidal leiba foundation gi office ta pangthopa pawmi famamada mapan gi mitop sina ekoi masel gi marakta khaibung tananaba honara libasing asidagi thengnaminaba matam oire Amaronda English Tarahumdo the Pangtokiba police recruitment Kaltalaga Anoba Lobogi Hota Aranda Tokiba Sing Tigatuna I enjoy a cherak pifam to e Masi Mahuta Michamiam da Awaba Biba Lepiu Haike. Sokatana Gomena Sanjaliba Kojang is the Quenmatic function Dadana on the Teno Mong the Manipur to Gainaba Chelako Targati Masida Labo Gadori Base Manipur Kundari Koi Punamani Amasung Tunga Lakadero Mihuron Kudumaki Maraiva Bilasina Kangadori
Share and Care Wangkai Ningthem Pukri Mapal Amadi All Manipur Mentally Handicapped Persons Welfare Organization Mongsangai Nasinduna BB Pol Mental Development Home that Lem Layang Bagi Kema Pangtokre Kema da ENT Gaini Psychiatry na Chingba Anabakaya Layang Bagi Kudung Chaba Panganki Pangai da Chathariba Police Constable give recruitment ngasi Tamenglong District ki oina candidate Chamanga Nifu Mangana Saruk Yakre District asigi lemhoriba candidate sing hayeng makata na chathagani physical efficiency test asida ngarang pawbada punna candidate lesingani chamaga yangkai nipa na saruk yakre hairi government na kunmari 24/7 gi service len kraba wangkem kendra gi manung chana leba primary health center Koirom yaripokta miyam na layang balakpada thong londuna lerambadagi miyam irang haukre CMO Masamak Center asida lagtuna miyam gi irang adu themjan kre health center asi ngasi ayu pung 12 taraba pawba thong hangdabadagi khoisaunarba miyam na irang horokibani center asida leiba nursing na makoi gi awatpa nurse masing suna hapiu haina night duty lepkibadagi tha asigi manga dagi hauna numidang gi service su lepkrabani staff nurse nipan legadabada ani dagi hena hauzik leite hairi numidangi service lepkibadagi ahingda ana ayek tholakpada miyamna khudong chadaba mai unari wangkem hairok amadi pungya AC gi khulsingi ana layengi yamna maru oiba center asi 24/7 gi khudong chaba lehelakpa chahi ama mapung pharak labasu ngasi fawba leifam thokpa machang mathum amadi staff sing suna leitri haiki Mari Lenaba Authority na awat pasing yang shinbi na bapuning chungshilali ngasi miyam na irang haurakibadagi center aduda CMO Thawal Dr. Jayanta Kumar amasung District Health Society Thawal gi District Program Manager S Rishikesh Laktuna staff singi attendance registrar check toke loinana awat apa singi matang da staff singa warisana ke local gi luchungba singyaw na punna famina duna hanagum center asi mathau tohan baga loinana awat apa kudimak yang shingani haina thajaba pibadagi yanaba purake Tamenglong District ki manung chanba mukto khai khulge job card paiba singi pangmom thokpa sen from PVD haina job card paiba singna Tamenglong DC da pishin gadaba wakat cherol ama jiribam da leba pawmi singda yohan binaba ngasi sinakre khulasi job card paiba singi kusuman mioi kharana lauthokraga card paiba singda phanganjiba asi yengshin biu haina khunja amana phongdorakli job card se ena pangdebagi DC da complaint tawbani कोई किसी के चक्कर में देने से का मीडिया लाइन बना से गवर्नमेंट ना डिसीजन ना खंडियो Chahi kun gi matungda Manipur government ki veterinary department ki ahangba fam yangkai gamapan launana ba lokala liba khongthang All Manipur Unemployed Veterinary Doctor Association athagat pa phongdoli Manipur Press Club ta pangthokpa pawi mifam amada Dr. Minas Laisram na Lawgadoriba ahangba famsing asi Manipur Public Service Commission gi khutang da lawbiu masi ona taina bada thabak lokhalalabadi ain gi mating lawgani haike post ta kawgadoriba 59 post asi akoina hijackri basigi ona taina bada tawraklabadi akoina legal action da natana makhal makha kaya gi tawya ba khungjan junction jagani Central Agricultural University Erosion bada matam sangna contract ta thabak tororaba sinmi chamaga marigi manungda sinmi kun thabak tagi lokthokibagi mayota yaningdaba phongdotuna sinmi sing thabak lepaga loinana university campus manungda wakami from chathakre maram amata pidana miyoibagi minungshigi wang mada chatharaliba thawang asi yaningde lokthokiba sinmi sing khudakta hingat hangadabani hairi Awang Nompokta Ahanba Housing Finance Company ama oiriba Pantoibi Housing Finance Company Limited na Manipurda angamba thakta financial solution amadi thabak phangdabagi awaba kohannanaba hotnabaga loinana company asigi branching India manung khatanatana mapan lebak singda su sandoknaba thorang leire hari company asina jahi 13 mapung parapaga loinana oripok torama mekai da leba office ta pangthokpa pawi mifam amada company asigi chairman Jis Ingona Lamdam asigi langai oireba housing company asina mapalamda thabak toriba haithoi singthoreba naha kayasu lamdam asida halang handuna thabak tawbagi khudong chaba piba ngamle Manipur asi haithoi singthoreba mioi kya lei adubo ekoi masel amata oireba matamda ekoi bu namtha bigadaba atopa amata leiroi Manipur miyamgi yafanabagi damak company asina atubo matamda Panthoibi Microfin Panthoibi Finance Company Limited Panthoibi Construction amadi Panthoibi Foundation Trust hangdotuna kanaba pinaba thorang leire haike ada awaba thengna ko mayam ama
लाकन सक्सेस ताकपदुने बा असेंग बा ट्रू सक्सेस रियल सक्सेस है दोसे अन कोई न थेंगना मैम से कोई न पास्ट टाइम में थेंगना को मैम से कोई न एक्सपीरियंस ने खलगा फ्यूचर से कोई वी हैव टू मेक ए ब्राइट फ्यूचर कोई विद अ कलेक्टिव रेस्पॉन्सिबिलिटी अदुगा ngasagi yamna forceful loiba strong kano workforce ama kaloina na koi changse minaraga development peace and tranquility harmony akoi state sida propo mathau tare Kairao Kendragi Urup Kunauda ngasi pangthokiba political conference amada saruk yadraba mioi kharana praja singda CLP ge haina mantik naramde yadaba mioi sibu kihanbagi thabak chatharamde hairi thawong adubu Urup Kunau polling station 6/20 की प्रजा सिंह पेंदब फोंदोंनख्रे ngasi MI Khan की political conference पांगथोंनब वारेप लौदुना ngarang namidang sem sabagi thabak chatharingaida mioi kharana thawong asi chatharambani hairi asengba leader la ngasi Urup Kunau की 6/20 की प्रजा सिंह आइबो वेलकम तोबीबा आइगी दमक सपोर्ट तोबीबा आइगी दमक लेपी बसे आई पुसिना लेरिंगैदा काउजरोय आइनिमना हेक MLA ओइबगा कम्युनिटी हॉल मरम चाबा अमगा इदगा अमगा Urup Kunau की दमक लाइगी मिंगदा कथोकनी Mamang Chahigi July August Chandel district की मफम सिंदा थोकिबा इसिंग इचाउ अमदी चिंगनिंग खाइबगी थौदोता अवाबा तारबा इमुंग सिंदा गवर्नमेंट ना पिफम थोपा खुदोंग चाबसिंग पीदबगी मायोता फ्लड विक्टिम डिमांड कमिटी चांदेल ना चांदेल DC लमखाइदा वाकमिफम चथखरे सेंटर ना डिस्ट्रिक्ट असि अवाबा तारबा सिंदा पीनबा सेंफम थारखरे हाइबा तारे अदुमक ओइनमक अदुबोइनमक ngasi fawba senfam amata phangba leitri lairaba awaba taraba miam government asina mateng pangbiyo haina khunja singna phongdorali committee gi mihut amana hiram asiga mari lenana demand committee na makhal makha kaya gi khongjang mamang da jangshingkre adubu ngasi fawba miam gi kholau government na tabiba leitri awana taraba singi tengbang phongdriba fawba miam gi khongjang jangsingkhigani hairi minister MLA concern department sing se asi anagi awa nangi center na pesa tharak pase makoi gi pocket money gi ina khunangai gi makoi sa nangai gi pirak pra natraga pi ta basingi damakta phangnangai ra natraga mihut ama MLA ka ba bisdi lamdam semga dabra asum hena awa voters mayam sidi asum hena sahi akoi se yam wa khre under the riba asawa sang sing MLA minister DC amadi chairman executive member amadi ADC punamak se khoi yam nungai jade Kakching da hana leramba post office Kakching Khunyai lekai KMC rota nauna hongjinkhre ngasi pangthokiba chamba thoram amada sub post office ki sub post master MD Mofizuddin male overseer Kakching subdivision huidrom imu susar yake commercial sex worker ni haba nupi home hotel mapu nupi ani amari commercial sex worker ni habi nupi sing adugi thabak thoram singda mateng pangbani habi nupi ama punna nupi taru awang chawkhong development club na faraga pawmi singi mamang da puthokre drive adugi matang da club ke vice president Biswajit na ngasi fariba hotel asi hana dagi hauna warning piduna lekraba hotel ni makata na hotel asi hangba yararoi ngasi oinadi faraba sex worker ni haba nupi sing adu thadokragani fataba thabak tawbu sing muthanaba honabada club asina paithalapa thabak thorom sing miyamna mateng pangbiu haike ngasi hana warning loi phangraba mi ne adu ngasi amuk phagalamni na moi se hojik mapu gi akoina moi gi vendor sing je sil tawsilani adai makha taba hojik akoi drive mathang amuk chatharakani adai gi akoina tawise asi kakanate drug sizinaba drug yonba amapu yadre mafam sida aduna akoi sigi lekai sigi oina club na hojik chathabisida mayam na su tengmang pipi reraga mayam gi apunbi sakti am tawraga mafam sidi yadre se muthatnaba akoi club gi mai kai digi akoi appeal tawjari Pauna Kaitel da leba GNet ki secretariat minister block ta panba amplifier ama huran khibeda natana splinter amasu connector sing loin huran lamle masina maram oiraga secretariat office da leba GNet ki line loba sing nominini ISTV ki thoram yengan bangam khidre mafam asimakta da panba amplifier amasu thakharagi mamangda huran ba lekhrabari hojik sanabagi pau ngasi sanabagi pauda
Kakching wari da chathriba humpu mathoi suba state badminton championship ki chahi taramathoi makhagi nupi machagi da Valindra Huidrom na El Dainabu set amasunoda maithiba piduna final lokre chahi tarahumdoi makhagi nupa machagi da ke angambana Jomi Singambu set ani sinoda thoiduna champion oikre chahi taratare makhagi nupa machagi final da Vidya Sagar Salam amadi punsiba yengkhom akanba lamba tawnaduna sanaba horapada punsibagi yethangba khongjen leithekibadagi sanaba ngamdaduna Vidya Saga walk over fangkre nupigi singles da N Purnima na Anjita Naurembu maithiba piduna winner oikre mixed doubles da W James amadi Somi Balagi team na RK Senior amadi RK Miranda maithiba piduna winner oikre chahi taramanga makhagi nupi machagi match da KSS Maheshwari na Valendabu maithiba PK Men's singles final da O Amsana W James pu straight da maithiba PK sahi taramapan makhagi nupi machagi final da Angita Naurem na A Purnima bu maithiba piduna winner oikre sahi taratare makhagi nupa machagi doubles da K Dinku amadi Case Manjit ki jura na N Nandaras amadi Hitler ki jura bu thoiduna thoikre sahi taramanga makhagi doubles final da Vidya Sagar Salam amadi Punsiba Yengkhong ki jura na K Sandip amadi Talansana RK ki jura bu maithiba piduna winner oikre chahi taramapan makhagi nupa machagi doubles da K Dinku amadi KH Manjitna lokre chahi tarahumdoi makhagi nupa machagi doubles da Sarjit Moirangthem amadi Jomi Singam ki jura na K Nganba amadi CS Brites ki jura bu straight set da maithiba piduna winner oikre Imphal West District Football Association as Sinduna Senior Women's Football League September 15 Sengmai Kangjebungda Hauragani Ari Chess Club Kodongpopi na Sinduna Mangarak Shiba All Manipur Open Chess Tournament September 15 dagi pangtolagani saruyaningba sanarisina Manipur Chess Association gi office amsung Chess Club Kodongpopi dagi akupa marol khanglaba yagani Assamda September 13 dagi pangtokadoriba Marishuba Open National Martial Arts Games da Saruk Yananabagi State Team Semnanabagi Trial ama September 13 da Yaripok Visnunaha Community Hall da pangtolagani Jit Kundo Association Manipur da affiliate of district institutions singi sanori singna selection gi mangoina register taunanaba khangalakli Jiribam Government Higher Secondary Playground da Chathariba 33 district level sub junior boys football tournament ki ngasi sanakiba ani shuba semi final match da LFC na Gilgal YC bu goal mari amada maithiba piduna LYC final changkre tournament asigi final tha asigi mapanda LFC amadi PYC sanaragani Imphal West District Kerom Association gi miyang makada sub junior junior amadi senior gi district level Kerom championship September 15 dagi Uripokta pangtholagani saruk yaningba sanori singna akupa marol association gi office dagi khangnaba yagani hairi Makataba sanabagi pau boyai ning thousand dagi phongbigani Ngasigi sanabagi makataba pauda State League Manipur gi masang naiba tournament ama oiriba Manipur State League ta ahanba amadi manga suba edition da champion anirak oikiba team draw kwa kaithelna mapan suba State League tagi relegate tawkiba dagi taramathoi suba State League ta amu hana saru yariba team class ha kainobu maithiba pikre Kumukcham Ingwasa Singh Memorial Trust ni sponsor tawduna Imphal gi mafal kangjebungda state asigi babing lerba team tarani thoina saruk yaduna mamang thagi tang kunmari degi chathariba sahi asigi taramathoi suba State League ki ngasi ahanba match ta India gi wangmagi foreign sanaru sing yawa team ani trawkwa kaithen amadi class ha kainogi sanakhiba match ta trawkwa kaithelna class ha kainobu panjil ani amada maithiba pikre Trawkwa kaithel gi mai papagi goal ani du El Sana tombana match ki yankhai matoi suba madi kumphutare suba minute chanduna match asi mai pakhibani maiti orba class ha kainogi amatangarba goal adu Nabachandrana match ki 13 suba minute sanki match asida Trawkwa kaithel gi sanaroi El Lamyanba T.A. Shankar amadi class ha kainogi sanaroi P Ajangpu Kabui amadi Lamin Thang Tong Thang da center referee na yellow card piki
tournament asigi anisuba match ki sanakibada nisha thangmaibanna nako nambul mafalbu goal ahum sinoda maithiba pikre nisha thangmaibalgi maipapagi goal singadu KS nautona match ki humputara nifal suba mari marfu mapal suba minita goal ani sanki atopa goal aduna El Milan na match ki kunmanga suba minita chanduna match asi maipakibani match asi dasu nisha thangmaibangi sanaroi laikho tin song tokthang S James amadi nako nambun mapalgi KS Milanda center refina yellow card piki sathariba tournament asigi hayeng nungthil pung ani tabada USA Khurai amadi M Khabangba sanagani handball Manipuri University Sports Committee ki miyeng makhada CDCD Gauragovinda Girls College Khurai na sinduna YLK ground Singaren Tezboda mamang thagi tang kunma polagi nupa ki team mari amadi nupi ki team taruna punna team tarana saruk yaduna satharakhiba Captain Sanojum Ingo Singh Championship Trophy for Manipur University Inter College Handball Men Tournament amadi Sanojum Ongbi Ayapam Nalini Devi Memorial Championship Trophy for Manipur University Inter College Handball Women Tournament ngasi loisin khre loisin bagi thormda Championship asigi donor Sanojum Bonaparte Siri Gauragovinda Girls College ki Vice Principal Ais Anita Waiton Gram Panchayat ki Pradhan K Kalasan Eastern Entrepreneur Private Limited ki Proprietor Besonat Huiromsu Saruk Yaki Satarkiba tournament asigi ngasi aroiba nimit ki sanakhiba nupa masagi matchta Manipur College na Biramungon College sombungbu Panjel kunmanga kunithoida maiti biduna tournament asigi mapu oikre Nipi masagi sanakhiba aroiba matchtana Biramungon College sombungna Waikhom Mani Girls College Thaubalbu Panjel 13 da maiti biduna champion oikre Winner amadi runners up tarba team singda thoram mapu singna trophy sing piduna pungning thagotki Sengmai Football Impal West District Football Association na sinduna Sengmai Kangjibung Youth Club awang Sengmai da mamang thagi tang tara torukti team tare na saruk yaduna satharakiba Kulumdoi Suba L Sangita Devi Memorial First Division Football League ki ngasi sanakhiba ahanba matchta Group Center CRPF Langjingna KSC Lamulenbu goal ahum amada maithiba pikre Group Center CRPF Langjingi maipapugi goal singadu Hemilin na match ki ahanba madi kuntrani suba minita goal ani sanki atopa goal aduna James na match ki kunma suba minita sanduna match asi maipakibani maiti horaba KSC Lamulengi amatangarba goal adu Ram Suilona match ki 59 suba minita sanki League asigi anisuba match ki sanakhibada NC Club Khongampat na SCK Kodong Popibu goal ani sinoda maithiba pikre NC Club Khongampat ki maipapogi goal singadu NG Naukcha amadi N Suresh na match ki 53 suba amadi humfu suba minita sanki Hayeng Super Division ki match oina Manipur Police Sports Club amadi Yumbu SKYC awang Sengmai ga sanagani anisuba match ta Demrau Sengmai amadi Thau Thangmaiban ga sanagani Chandel Football District Sports Association Chandel na sinduna Lewa Sarai Football Ground da mamang thagi tang tara tetigi team tare na saruk yaduna satharkiba Super Division Football League ngasi sanakhiba ahanba match da ULFC na ISYC bu goal manga sinoda maithiba pikre ani suba match ki sanakhiba MPYCC na RYC bu goal ahum amada maithiba pikhi Manipur ki Neroka Football Club chahi asigi chamal kunipan suba Duran Cup ki semi-final changkre hauzik ngasi nomugi oiba engasai pau phongbigani ICAR Lampel Patagi Phangba Pauda ngasigi khwaidagi sakiba degree Celsius 38.5 Khwaidagi ingba degree Celsius 22.ahum Nungshita yawba ising manil gisang ayukta sada marputara nungtilda sada humputara mapal oiki Ngasigi nong suki bagisang suino dasmig mari millimeter ni Mesla pada maru ba pauseng amukana September kumatoy paul manungda assembly mi phamama kauduna
yellow mi kananaba bill pass tawnaba JC ILPS na demand tawri. Assembly constituency humpumaki draft electoral roll pongle. Amadi swine fever ni haiba leina ama moreda sandoropadagi ok kaya paktaknana sire. ISTV ni pizza pau mata sisinjari miyeng tabiri bisingbo mukana kunjari.